ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯀꯥꯎ ꯀꯥꯎꯗꯅ ꯍꯦꯛ ꯆꯪꯕ ꯍꯧꯕꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯃꯦꯟ ꯅꯠꯇ꯭ꯔꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯅ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯌꯨ ꯑꯗꯨ ꯑꯣꯐꯔꯁꯤ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯄꯤꯖꯒꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯤꯗꯗꯤ ꯑꯣꯐꯔ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯐꯔ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯃꯤꯁꯇꯔ ꯆꯥꯟꯁ ꯉꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯑꯩꯒꯤ ꯎꯁꯪꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯐꯔꯅꯤꯆꯔꯒꯤ ꯑꯣꯏꯕ ꯑꯣꯐꯔ ꯑꯃꯃꯨꯛ ꯅꯧꯅ ꯄꯤꯖꯒꯦ ꯈꯟꯗꯅ ꯑꯩꯁꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤ ꯀꯩꯁꯨꯝ ꯅꯠꯇꯦꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯁꯦꯠ ꯑꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯞꯃꯇꯪꯒꯤ 95,000 ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯧꯗꯦꯀꯣ 95,000ꯗ ꯄꯣꯠ ꯁꯦꯠ ꯑꯃ ꯐꯪꯒꯅꯤ ꯄꯣꯠ ꯁꯦꯠ ꯑꯃꯁꯤ ꯂꯩꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯁꯨꯔꯦ ꯑꯣꯔꯗꯤꯅꯥꯔꯤ ꯁꯦꯠꯅꯦꯀꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯊꯛ ꯑꯗꯨꯝ ꯈꯤꯇꯪ ꯀꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯟꯗꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯂꯥꯛꯂꯤꯕ ꯃꯃꯜꯒꯤ ꯄꯣꯠ ꯆꯩꯗꯨꯁꯨ ꯑꯩ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯥꯡꯊꯣꯟ ꯐꯥꯟꯗꯨꯅꯦ ꯑꯗꯒꯤ ꯁꯤ ꯃꯃꯥꯏ ꯑꯍꯨꯝ ꯍꯥꯏꯕꯤ ꯁꯤꯒꯨꯝꯕ ꯑꯃ ꯑꯗꯒꯤ ꯁꯣꯐꯥꯗ ꯁꯤꯗ ꯂꯩꯔꯤꯕ ꯁꯣꯐꯥ ꯁꯦꯠꯁꯤꯃ ꯄ꯭ꯂꯦꯟ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗꯩ ꯎꯄꯨꯗ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯗꯤꯖꯥꯏꯟ ꯁꯤꯒꯨꯝꯕ ꯎꯄꯨ ꯍꯥꯏꯇꯥꯔꯦ ꯊꯣꯡ ꯗꯤꯖꯥꯏꯟ ꯄꯥꯝꯗꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯒ꯭ꯌꯥꯁ ꯎꯄꯨ ꯁꯤꯒꯨꯝꯕ ꯑꯃ ꯑꯗꯒꯤ ꯁꯤꯒꯤ ꯀꯥꯡꯊꯣꯟ ꯍꯔꯨꯡ ꯐꯥꯟꯁꯤꯃ ꯑꯗꯒꯤ ꯁꯤꯒꯤ ꯐꯤꯌꯥꯟ ꯄꯣꯁ ꯑꯈꯦꯠꯄꯤꯁꯤꯃ ꯑꯣꯏꯔꯒ ꯁꯤꯒꯤ ꯊꯥꯔꯤꯕ ꯁꯤꯒꯤ ꯁꯥꯏꯠ ꯇꯦꯕꯜꯁꯦ ꯍꯥꯏꯇꯥꯔꯦ ꯁꯥꯏꯠ ꯇꯦꯕꯜꯁꯤꯃꯒ ꯑꯣꯏꯅꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯩꯔꯒ ꯄꯣꯠꯀꯤ ꯃꯃꯜꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯡꯂꯤ 95,000ꯗ ꯊꯥꯒꯅꯤ ꯍꯧꯖꯤꯛꯀꯤ ꯎꯄꯨꯒꯤ ꯊꯣꯡ ꯗꯤꯖꯥꯏꯟꯗꯨꯗꯤ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯎꯄꯨꯒꯤ ꯊꯣꯡ ꯗꯤꯖꯥꯏꯟꯗꯨ ꯑꯣꯏꯔꯒꯗꯤ ꯃꯃꯜ ꯈꯤꯇꯪ ꯀꯥꯒꯅꯤ ꯑꯗꯨꯒ ꯊꯣꯡ ꯗꯤꯖꯥꯏꯟꯗꯨꯅ ꯇꯣꯉꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯇꯣꯉꯥꯟꯅ ꯂꯥꯛꯄ ꯗꯤꯖꯥꯏꯟꯁꯤ ꯂꯩꯔꯒ ꯁꯣꯝꯒꯤ ꯎꯄꯨꯁꯤꯡꯁꯤ ꯂꯩꯔꯒ ꯃꯥꯒꯤ ꯄꯣꯠ ꯁꯦꯠꯁꯤꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯄꯥꯝꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯑꯄꯥꯝꯕ ꯃꯤ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯄꯤꯔꯤꯕ ꯑꯣꯐꯔ ꯑꯁꯤꯁꯨ ꯁꯨꯝ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯈꯪꯉꯤꯅꯦ ꯑꯗꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯂꯧꯕꯤꯌꯨ ꯍꯔꯥꯎꯅ ꯂꯥꯛꯄꯤꯌꯨ ꯑꯗꯒꯤ ꯁꯤꯗꯅ ꯍꯣꯡꯕ ꯄꯣꯠ ꯃꯃꯜꯗꯤ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯀꯥꯡꯊꯣꯟꯗꯅ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤ ꯑꯣꯏꯒꯅꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯄꯣꯠ ꯁꯦꯠꯀꯤꯗꯨꯗ ꯑꯣꯡꯂꯤ 95,000ꯗ ꯄꯣꯠꯁꯤ ꯐꯪꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯝ ꯗꯤꯖꯥꯏꯟꯁꯤꯁꯨ ꯃꯈꯜ ꯂꯩ ꯁꯤꯒꯤ ꯗꯤꯖꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯔꯪ ꯑꯀꯥꯞꯄꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯁꯤ ꯔꯪ ꯊꯥꯗ꯭ꯔꯤꯀꯣ ꯁꯤ ꯃꯃꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯇꯔꯥ ꯍꯥꯏꯕꯤ ꯊꯣꯡ ꯑꯁꯥꯡꯕꯤꯗꯨ ꯑꯣꯏꯗꯣꯏꯅꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯦꯡꯒꯔ ꯌꯥꯎꯕ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯥꯒꯤ ꯁꯦꯠꯅ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯥꯒꯤ ꯁꯦꯠꯅ ꯁꯤꯒ ꯂꯝꯄꯥꯛꯁꯤ ꯑꯣꯏꯕꯗꯨꯅ ꯑꯣꯡꯂꯤ 130ꯗ ꯐꯪꯒꯅꯤꯀꯣ ꯃꯌꯥꯝ ꯄꯣꯠ ꯁꯦꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯁꯨꯔꯦ ꯁꯤꯗ ꯑꯄꯥꯝꯕ ꯂꯧꯕꯤꯌꯨ ꯑꯄꯥꯝꯕ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯍꯣꯡꯅ ꯆꯥꯎꯅꯁꯨ ꯑꯣꯐꯔ ꯄꯤꯖꯒꯦ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤꯁꯨ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯨ ꯂꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯣꯟ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤꯁꯤꯡꯁꯤꯅ ꯃꯔꯨꯑꯣꯏꯅ ꯑꯣꯐꯔꯁꯤ ꯄꯤꯖꯒꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯒꯗꯤ ꯑꯣꯐꯔ ꯂꯩꯇꯦꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ